Kumza Englishing ani amada taukiba Manipur ki census report laikiba chayet naba kayana Manipurda chang manada na missing hengat ke hiramasi akupa marol suna yawba Cherol ama RPA Atawali ki National Secretary Mahesor Thongnauzam na Union Minister Ramdas Atawali the Pishinkhre loina na hiramasi ki matangda mamutana khanaraba matungda Union Minister Ramdas na Manipur ki delimitation ki process asi matam khara lepiko haina Union Home Minister Amit Sahada Cherol Pishinkhre Union Minister Ramdas na Pishinkhre Cherol aduda Manipur da lairiba chayet namba pumba yawba documents sing adusu attest tawkhibaga loinana lairiba chayet namba sing loisinanaba 1951 da base year oiraga NRC pangthoklaga English singa nikunga mathoigi census report loraba matungda delimitation asi chathaviu haiba wafam panke hiramasigi matangda Mahesor Thongnauzam na thadorokpa video release amada hai delimitation ek lising ani anigi matung ina English singa aniga amagi census ta yumfam oiraga kariguma delimitation asi chathakiba tarabadi Manipur khundariba yelho missing masagi maramda masagi hak mangba khaktana tana tungda achoba amangba kaya lakani Kumza Englishing ani amagi census report asi chayet naba yamna laikhiba census amakhakni census asigi matung ina Manipur gi Kangpokpi Churasanpur na chingba district kayada hengapam thokpa missing gi changdagi ka hena yamna hengalakpadagi matamaduda maikai kayada charang na bathokibani Englishing ani amagi census report ta India gi oina lising amaga chamapan marifutra mathoidagi lising ani ama fawbagi decadal growth asi chada kunga mathoi dasmik mangasino oiki adubo Manipur gi oina di Chada Kuntra Dasmik Sino ani oike report asigi matungina Manipur gi district khara da hana leiramba missing adugi chada chama hena hengalamba thengnake masimak oithokpa yaroidaba mo amani haibasi miyam pummana khangnaraba wafamne Supreme Court ki order matungina Kumza lising ani amagi census ta delimitation tawba haibasi Manipur da changshin kiba illegal immigrants sing adubo India gi legal citizen oihan kigani maram asina chayet naba kaya asi kokna naba Kumza lising amaga chamapan yankhai mathoida west year oiraga Manipur NRC mapum fana chathaduna mitop khangdokpa lorba matungda delimitation process asi chathabiu haina makna makhatana phongduke Yam latest oina chief election officer chi CEO na 2025 ki January ki tang 6 January 2025 ta CEO na thopa matamda final elector to population haibadi EP ratio se khoi yam abnormal oiba haitare normal da leitaraga di EP ratio se 60 to 65 ratio mu ni lena do se adubu some districts like haibadi Kangpokpi haizerege Kangpokpi da 34.6 ratio leiba kai se it is very abnormal si maram chuncha cha di aduna takpadi abnormal population leire voters masinga koigi electoral voters bona fight oiba voters ka population ga ratio se chanadre haibado adugi yamna nemba ratio EP ratio duna dum taksarabane haitare aduna sigi matam sida kamaina delimitation tawdoino haibagi wari dunia aduna delimitation tawgiba taragadi abnormal oiba growth oid population oriba illegal immigrants influx leiriba mapandai changjala imyam se koigi Manipur da illegal myam do legal ohensi haibagi process ka chap manarada ma oiba haitare aduna akoina request tawning badi NRC with the base year 1951 phajana mapung phana chathara matungda 2021 gi census mapung phana taro matungda delimitation process chathabiu